ꯑꯩꯈꯣꯏ ꯄꯥꯔꯂꯔ ꯆꯠꯂꯨꯒꯦ ꯃꯥꯒꯤ ꯆꯥꯛ ꯄꯨꯔꯒ ꯆꯠꯂꯤꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯠꯇꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯑꯦ ꯑꯦꯟꯖꯦꯂꯤꯅꯥ ꯀꯩꯒ ꯅꯨꯡꯁꯥ ꯁꯥꯕꯅ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯤꯃꯤ ꯑꯗꯩ ꯒꯥꯔꯤ ꯇꯣꯡꯗ꯭ꯔꯤ ꯁꯣꯔꯣꯛꯇꯒꯤ ꯒꯥꯔꯤ ꯇꯣꯡꯈꯤꯒꯦ ꯅꯨꯡꯁꯥ ꯁꯥꯏꯕ ꯌꯥꯝ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯠꯇꯦꯕ ꯑꯗꯨꯝ ꯉꯁꯤꯗꯤ ꯀꯨꯏꯔꯦ ꯆꯠꯇꯕ ꯍꯥꯏꯅ ꯆꯥꯛꯁꯨ ꯊꯤꯟꯕ ꯑꯣꯏꯅ ꯃꯥꯅꯁꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯁꯥꯗ꯭ꯔꯥ ꯀꯔꯤ ꯈꯨꯁꯥꯅꯣꯅꯦ ꯕꯦꯒꯁꯦ ꯄꯨ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯗꯨꯀꯥꯟꯁꯨ ꯌꯥꯝ ꯍꯥꯡꯉꯝꯃꯣꯏ ꯑꯗꯣ ꯒꯥꯔꯤꯁꯨ ꯊꯣꯡꯒꯥꯟꯗ ꯁꯣꯔꯣꯛꯇꯩ ꯇꯣꯡꯗꯣꯏꯅꯤ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯂꯝꯕꯦꯟꯁꯦ ꯀꯔꯤꯅꯣ ꯀꯧꯏ ꯈꯪꯉꯕ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯈꯪꯉꯕ ꯄꯥꯎꯅꯥ ꯔꯣꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯔꯣꯗ ꯃꯅꯤꯡꯂꯣꯟ ꯊꯪꯕ ꯁꯥꯏꯗꯨꯅ ꯊꯪꯒꯥꯜ ꯔꯣꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕ ꯒꯂꯤꯁꯦ ꯑꯁꯤꯁꯤꯅ ꯄꯥꯎꯅꯥ ꯔꯣꯗ ꯀꯧꯏ Ipong mo nakakal. Lagi biak sini. Sudah belum jilau, nak sudah belum jilau. Jalan, sudah lah. Dah. Mesti lain lah. Kalau bazar ni ni itin pin dah mah, ni gay le dah mah, tinggi bazar sih kalau ini, gay kau dah, tu, jadi ni bazar ni sih, angah boleh panggil apa, kau ni mak, sekarang license pun jadi kamu sih, lagi license pun hari itu memang license pun nebun. Ya udah, pergi parado, canggih ke kau mah. Kau ni lu gadi lag macam gini kok. Kau tak kunda bazar deh. Oh, baik kalau telah mana sudah. Ini salon, mana? Ini sudah. Apa? Ya, sekarang ini lagi tu. Năm nay tàu từ gì là tôi xin học thế gì? Hả? Tàu. Tàu đây rồi. Tàu nó rồi. Nasi kapam sila, isi ma pada lebe tadi. Nang naba kerap potong aja. Sama training tu kami sini. Kalau kau potong aja di bawah. Không có ngay đi qua mẹ thằng cha mẹ em mà mang đi rồi mà mang đi. Jangan bermasa saja. Hah? Telepon. Saya berlalu ni dah, long tahu. Sila aloy bra. Ada nói ada kan? May masam ko pala na ay nagsapo ko may chakra san ri masam galing to lami among susang kami moy do daga sa deman nuno esi makata jam cepat dia banang ko masabo gonda kana tro pada siapa sila sigala kara wale la
ꯑꯩꯅ ꯅꯦꯛ ꯄ꯭ꯂꯥꯟꯁꯦ ꯑꯃ ꯈꯨꯏ ꯂꯩꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯕꯨ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯁꯟꯗꯣꯛꯑꯒ ꯄꯨꯔꯛꯄꯅꯦ ꯑꯩꯅ ꯇꯥꯕ ꯑꯃ ꯄꯨꯟꯅ ꯂꯩꯔꯛꯄ ꯑꯗꯣ ꯌꯨꯝꯗ ꯈꯔ ꯄꯨꯟꯅ ꯊꯥꯔꯦ ꯑꯗꯨꯒ ꯈꯥꯏꯕꯣꯛ ꯑꯃ ꯁꯠꯇꯣꯛꯑꯒ ꯁꯤꯗ ꯄꯨꯔ ꯊꯥꯕꯅꯦꯕ ꯄꯨꯔꯛꯄꯅꯤ ꯇꯥꯞꯁꯦ ꯀꯩꯅꯣ ꯑꯥꯗ ꯊꯥꯔ ꯄꯨ ꯂꯥꯛꯄꯅꯦ ꯈꯥ ꯑꯃꯗꯤ ꯀꯌꯥꯝ ꯁꯥꯡꯈ꯭ꯔꯅ ꯌꯧꯅꯦ ꯑꯃꯨꯛ ꯃꯔꯛꯇ ꯅꯥꯄꯨ ꯀꯩꯅꯣ ꯁꯤꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯃꯅꯥꯒ ꯀꯃꯥꯏꯅ ꯇꯧꯋꯤꯅꯣ ꯁꯤꯕꯨ ꯁꯤ ꯈꯪꯗꯦ ꯁꯤꯕꯨ ꯈꯪꯗꯦ ꯁꯤ ꯀꯊꯛꯇꯗꯤ ꯐꯕ ꯀꯠꯊꯠꯀꯕ ꯈꯔ ꯋꯥꯡꯉꯝꯃꯦꯕꯣ ꯀꯌꯥꯝ ꯋꯥꯡꯗ꯭ꯔꯥ ꯌꯧꯅꯦ ꯁꯤꯗꯣ ꯍꯣꯏ ꯃꯔꯛꯇ ꯅꯥꯄꯨꯒ ꯃꯅꯥ ꯁꯤ ꯂꯩꯔꯝꯃꯤꯁꯦ ꯃꯥꯗꯣ ꯁꯤꯗ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯋꯤꯅꯣ ꯁꯤꯕꯨ ꯃꯀꯣꯛꯀꯤꯗꯨꯔꯣ ꯑꯗꯨꯗꯤ ꯅꯨꯡꯁꯥꯗ ꯄꯨꯊꯣꯔꯛꯄꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯒꯦꯅ ꯁꯤꯗꯤ ꯋꯥꯡꯕ ꯀꯪꯉꯒ ꯇꯦꯛꯈꯤꯅꯤ Alpa lagi ya, kita udah berapa karena berapa? Sepuluh untuk. Lagi memang tidak boleh. Ya udah, semuanya macam terpanggil ya. Ada lagi nanti gila ya betul. Ada ay tanga si timbala ko juga dum mo isto kalam mo juga din ha ga siya ubi ya. Ada hal lagi. Kaya ya coba saya ya. Sini mas, matang bagi batang juga dum ang channel kita.